ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯞꯗꯦꯠ ꯈꯔ ꯀꯪꯂꯩꯄꯥꯛꯀꯤ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ ꯁꯤꯁꯤꯄꯨꯔꯗ ꯉꯔꯥꯡ ꯏꯚꯤꯅꯤꯡ ꯅꯨꯄꯤꯁꯤꯡꯅ ꯚꯣꯂꯤꯕꯣꯜ ꯁꯥꯟꯅꯔꯤꯉꯩꯗ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯒꯦꯝ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯀꯥꯏꯈ꯭ꯔꯦ ꯍꯥꯏꯅ ꯀꯪꯂꯩꯄꯥꯛꯀꯤ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎꯅ ꯑꯞꯗꯦꯠ ꯇꯧꯕꯤꯔꯦ Taliban Foreign Minister ki India khongchatta Uttar Pradesh ki Deobanda lakhibagi maram karigino. Afghanistan da Taliban government ki Foreign Minister Amir Khan Mukta ki numita renegi India khongchatta ngasi thangja numita Uttar Pradesh ki Darul Uloom Deobanda da yengbalakhre. Afghanistan da lenga khongkhiba adugi matung Darul Uloom Deobanda Senator Taliban luching amana lakpada masina ahanbani seminary aduda mahangna leiringaida Mukta kina Darul Uloom gi makok Mufti Abdul Qasim Nomani Jamiat Ulema I Hind ki President Maulana Arshad Madani yauna saknareba Islamic scholar singa unaki mahangna campus adubu tour tauki amasung madugi faculty amasung leadership ka hiram kayagi matangda khanagani Taliban ki damak Darul Uloom Deoband asi yamna singthaningai oiba Mari ama lainei Taliban gi senior commander kayamarum Deoband gi model lauraga lingkhatpa institution ama oriba Pakistan gi Khyber Pakhtunkhwa province ta laiba Darul Uloom Haqqaniya da mahitamki Haqqaniya gi founder Maulana Abdul Haqna partition mamangda Deobanda da mahitamki mahaki machanupa Sami ul Haqna Taliban movement ohelakpada magi seminary gi role adugi damak father of the Taliban haiba mingthol phangki Mukta kina October 12 da puwari oiraba Taj Mahal yengnaba Agra da chatkani madugi matung tha Mathangi numitta New Delhi da maming chatpa Chamber of Commerce amada sinba thoram amada Indian business amasung industries luchingba singa unagani Mukta ki khongchat asi ahanbada chayol kayagi mamangda leblambani adubu United Nations Security Council UNSC travel ban exemption ama yaudabadagi matam thengtharaki adum oinamak India ki Ministry of External Affairs na haukiba chayolda US NSC committee aduna khongchat adu makha chathaba yahanduna exemption adu ayaba pikre haiki haukiba thada Afghanistan ki Deputy Minister of Medicine and Food Abdullah Jahirsu International Healthcare Exhibition amagi damak India da laglamkhre Taliban Foreign Minister UP gi Deobanda da lakhre India ga achetpa mari leinana ba asa tawri South Asia da khwaidagi safu leba Islamic seminary singi manungdagi Amma oriba Uttar Pradesh ki Saranpur da laiba Darul Uloom Deobanda da chatpa mahaki khongchata mahangna phangkiba taramna okpiba adugi damak miyamu thagatpaga loinana Afghan Foreign Minister Amir Khan Mukta kina thangdu numita lakadariba matam singda India Afghanistan mari sing hena kangkhalakkhigani haibagi thajaba phongdokre aikhoina nauba diplomat sing tharakani amasung Nakhoina su Kabul da lakani haina aihakna sa tawri Delhi da aihak pu okpi khiba mawong adudagi aihakna maduda hena kanba mari sing lainana bagi asa tawri matungda siguma khongchat sing asi hena toina lakpi yai haina Mukta kina mafam asida haiki ma ki delegation ga loinana Delhi dagi leikha gi lambida Deobanda thunglakhiba Afghan luchingba adubo laina Nong chubagum chaitharakhiba marakta Darul Uloom Deoband gi Mohtamim Vice Chancellor Abdul Qasim Nomani Jamiat Ulema I Hind ki President Maulana Arshad Madani amasung Darul Uloom gi official singna taramna okhi Islamic seminary adugi mahairoicha kaya amasung Deoband campus aduda pullakhiba masing yamlaba official singna lakliba foreign dignitary aduga khutsoknaraba Inaki adubo security personnel na thinki asiguma yamna choba taramna okpiba asigi dama aihak thagatningi amasung mafam asigi miyamna utpiriba nungsiba asigi su thagatningi India Afghanistan gi mari sing makhata na manglomda changsilagani haina aihakna sa tawri haina pawmising da Afghan Foreign Minister aduna haiki numita renigi khongchat amada sagolsan numita New Delhi da thunglakhiba Mukta kina chahi mari gi mamangda grapu aduna Lengak pai khiba matung India da lakpada ahanba senior Taliban minister ni Taliban government adu hauzik fawa India na recognize tawgadaba walibani Khyber Pakhtunkhwa lanfam ole terrorist ki landa da police personnel terrorist secret terrorist taruk hatkre Pakistan ki Khyber Pakhtunkhwa province da laiba police training center amada terrorist singna masa sijaduna landa chatharakpadagi police personnel terrorist secret terrorist singna landa chatharaklaba matung pung manga rom khuthokna bada terrorist taruk laikhidabani hairi laikhidraba terrorist taruk ki manungda ahum de terrorist singna Dera Ismail Khal district da laiba Rachna Kulachi police training school da landarakpadagi police na handuna Nongmei kapada laikhidabani hairi atopa terrorist kharana compound aduda sina thengnakhibani hairi ngarang ahing security force na chathakhiba operation amada
makha tana terrorist ahum hatkibaga loinana police personnel amasu khuthoknabada leikidabani hairi hanana police personnel ama sibagi report fangkibaga loinana landa aduda sikiba security personnel taret sukibaga loinana tarahuga humdoina aso apan nangki hairi police na fongdorakpa paugi matung ina training school aduda leiba training recruit amasung staff members sing safagadaba mafamda thaidokre hairi ngarang ahing athengbada chatharakiba operation aduda Pakistan gi SSG commando L Workup Force, Elite Force, amasung police personnel sing yauki. Ngarang ahing atheng bada thoki balai baktiba thogdo adu terrorist sing na pokhaiba yaba machak sing thanna yauba truck amana training school adugi main gate ta thomjin badagi pokhaiba gi thogdo adu thoki bani hairi pokhaiba gi thogdok thokraba matungda tongan ba makhal gi uniform set pa terrorist sing na compound aduda thomjin laktuna maikai salai khangdana nongmai kapa horekhi bani hairi police ki maikai degi su terrorist sing da handuna nongmai kap ki khuthokna ringai cherakta terrorist sing na hand grenade sing lepa leitana langsilakhi su hairi district adugi SDPO Dera Ismail Khan Saivazada Saza Ahmed amasung RPO Syed Asafak Anuwarna operation chathariba mafam adubu hakthingna yengsin ki hairi terrorist sing na chathaki balanda aduga mari leinana Pakistan army na chaksin warol thamladuna leiba aduda militancy gi thodok wathok sing hantanabagi pandamda wari watai sananabagi apamba adu fongdoki paumi sing da wangang laduna Pakistan lanmi gi wangang loi Lieutenant General Ahmad Chowdhury na Khyber Pakhtunkhwa province asi terrorist sing gi mafam ama oiribasi yamna laibak thibani masina miyam amasung law enforcement agency sing na chawna amata mayok na halagani hairi isna China da chama tariff thamlagani haikibaga China na so ahenba port ki fee logani haina ki helakre US President Donald Trump na mathang thadagi China gi pothok sing America da pusilakpada ahenba oina chama tariff loragani haina ki han khangan kre social media da thadorokpa warol amada President Trump na China gi mathakta chama tariff thamgadoriba si China gi tactical software sing export tawada control tawnabagi pandamdani China gi tanglaba leinunggi pothok sing mapal leibak ta thadokpagi matangda China na chayol asida lawkiba khongthangbu maral siraduna China asi nongmonomagi tamthibe hengalakpada natana malem asi China gi khubam nungda thamnabu hodnari haina su President Trump na phongdoki US President Donald Trump na China gi mathakta ahenba tariff chama tariff thamduna ki henbagi khongthang sing lokhalakpagi pakhum oina China gi hithangpham sing da changlakpa US farm sing na mapueba natraga chalaiba natraga US na saba natraga US ki firal thetpa jahaz sing mathakta boys amagi ahenba port fee sing lakliba leba pokpadagi lawragani haina China na phongdokre China gi thawong sing asibo Donald Trump na monopoly ni haina phongdokpaga loinana malemda leriba leba kayabu mahakki makhada thamnabu hotnai haina maral kaya su sirakli haukiba Medigi Hoduna Leba Anigi Maragda Lalun Itikilan Chathaduna Lakibani. North Korea na military parade Ulakibalan gi khulai sing ubada pumna makham thengnangak na kre. North Korea gi military parade Supreme Leader Kim Jong Un matik mayai leiraba lan gi khulai sing ulakibada malem gi leba pumna makham thengnangak na kre. Laiba asigi government news agency KCNA na thadorokpa report amagi matungina North Korea na handaki military parade asida uliba matik mayai leiraba langi khulai sing asina laiba asida defense ki lamda malengi khwaidagi matik mayai leiraba laibak singi manungda ama oire haina takpani loinana angakpu phangna hokiba chahi khara asigi manungda North Korea na advance oiraba anauba technology ki khulai sing saduna puthokpa ngamle haibasu khangba ngamle haina su phongdorakibani North Korea gi military gi Marfu suba chahi gi thoram aduda laiba asigi Supreme Leader Kim Jong Un na maithiba leitraba laiba asigi lanmi singna matam pumbada laiba asigi party gi hotna jaba thabak khudingmakta singthaningai oiba mongda thawna pangal haptuna lakhibani masina maram oiraga North Korea ngasi malem gi chawkhalaba amadi matik mayai leiraba laibak singi manungda ama oiba ngamlakhibani hairaduna North Korea gi military sing busu awang mathakta thangatpa Fongdoki haina so report asina makatari ningsing bayabadi America gi President Donald Trump na ahanba president oirakiba matamda North Korea ga yamna anakpa mari ama thamba ngamnaba honakibani matam maduda mahangna North Korea gi Supreme Leader Kim Jong Un ga ahum lak unaduna North Korea bu yamna thagat khibani adubo nuclear program gi matangda yanaba purakpa ngamdabadagi afaba mari ama oiba ngamkhidabani hari panba yabadi Kim Jong Un na China amadi Russia ga afaba mari thamduna yeknaba laibak singda achoba paujal kaya lepa laitana piba horakhibani Ukraine ga soknari balana sida North Korea na Russia da lan milising taragani thoirom thaduna mateng pangbada nathana lana sida hakthengna yahon khibani hari US amadi India gi yeknaba laibak singda China na matik mayai leiraba lan gi khulai sing pisinduna Kashmir dagi Kiev yawba deploy to one crane.
US amadi India gi yeknaba laibak-singda China na matik mayai leraba langi khulai-sing pisinduna Kashmir-dagi Kiev fauba deploy tawhankhre haina phongdoragli. Report asigi matungina chahi asigi haukiba May thada Pakistan amadi India ga soknakiba lan aduda China na Pakistan da chawba mateng kaya pangki. Haujiksu China na Russia da chawna mateng kaya pangli. Hauji Ukraine ga soknariba lan asida China na Russia da aronba pau kaya piduna Ukraine gi manung hanjinba mafamsingda missile attack maipakna chathanaba hotnabada lona thupna chawba mateng kaya lepa leitana pangli. Eurasian Times की रिपोर्ट की मतुंग इन्ना China ना रशिया दा सैटेलाइट की मतेंग ना यूक्रेन की मनुंग हंजिन मफम सिंग दा लंदाना बहोतना बदा मतेंग पांगली. हौजिक China की यावगन 33 यावना खंगनाबा radar satellite अहुम लोम चौरकना किलोमीटर 700 लोम वांग मफम दगी यूक्रेन की अरुणा थुप कया की डेटा लौदुना रशिया दा China की मिलिटरी सिंग अचोबो मतेंग कया पांगली. China की radar satellite अहुम लोम असे यूक्रेन की अकोइबदा नोंगथक्तकी पाइदुना मिनिट 90 की मनुंगदा कोइना येंगसिन हन्नबगी थबक चथली. वाफम असी थाखरगी ममांगदा अमेरिकन सु China दा मराल सिरखिबा लैख्रबनी. पनबे याबदी China ना रशिया की मतेंग पांगलादुना नाथो की लेबाक सिंगदा हौजिक चथरिबा मिलिटरी की थबक थोरम सिंगी मतांगदासु सैटेलाइट की अरुणा थुप की पाउ अमदी डेटा कया लौदुना China ना रशिया दा पीरी लोइना यूक्रेन सु रशिया ना चथरकलिबा अटैक सिंगदा सिजनरिबा मिसाइल ड्रोन अमदी टैंक सिंगदा China की खुलाई कया यावी हाइना चावना मराल कया सिरखिबसु लैख्रबनी हारी. सिनबा थुंगना फावरिबा पेरिस के एफिल टावर मथंग चही फावदा थुगाइखिबा याना लैरे. मालेम सिनबा थुंगना फावरिबा पेरिस के एफिल टावर मथंग चही 2026 फावबगी मनुंगदा थुगाइखिबा याबगी अकीबा लैरे हाइना फोंगदोरकली. रिपोर्ट असigi matungina चही खुदिंगी मियोय लाख कया सुबनगी पेरिस दा लैरिबा एफिल टावर येंगनबगी दमक टूरिस्ट सिंग लाक्लिबनी. अदुबु हंदक सोशल मीडिया दा एफिल टावर की चही यामसिलकपना मरम ओइरगा टावर सिदा सिजिनरिबा पोटलम सिंगी मपांगल सोंथरकपा टावर सारिबा मफम असigi लीज की मतमसु लोइसिलकपा अमदी चही यामलबा एफिल टावर समजन साजिनबगी मथक्ता का हेना सेल चंगलकपना मरम ओइरगा मथंग चही 2026 ता थुगाइदुना मांगनखिबा याइ हाइना फोंदोंगनरखिबनी. वाफम असि सोशल मीडिया दा वायरल ओइरकपदगी एफिल टावर बु नुंगसिजबा मियोइसिंगना नुंगाइबा पोंगनरखिदबनी. अदुबु हौजिकमकी ओइनदी पेरिस की गवर्नमेंट की माइकैदगी एफिल टावर थुगाइरगनी हाइबगी वाफम चपचाना फोंदोरकपदी लैत्रि हारि.